ngasi hauna tha asigi kunthra mathoi phawa manipur pumba lockdown laothokhre lockdown asida essential service sing di consiloi masigi manungda nongmada changdaba yadraba insang napi grocery dukan sing yauri napsagi card holder sing da tha amagi phangpham thokba cheng lemna phanganba chief minister yauna cabinet minister sing gi tha amagi tolop cm relief fund da mateng pangba rims amadi jenims laina asiga mari lena na tongan ba building amamam thamduna isolation ward hangdokpa Pung kunmari Tamthiraba laina laichat monitor taunaba central control room ama CMO da hangdokba mathakta panjakriba wafam singa sei warep oina launa khraba maru oiba wafam singa dun malem gyona khongjen yang na sandorliba Tamthiraba laina laichat asidi ngak thokna ba lenga na thorum kya paikhatli masigi manung channa ngasi lenga ki cabinet mifam phamduna tha sigi kunthra mathoi phawa manipur pumba lockdown tauna warep laukhri cabinet mifam asigi matang da lenga ngasi wangang loisu oiriba IPR minister Bishworjit hai Total shutdown asida Manipur the grocery dukan sing ensang napi yon ba madi essential commodity service sing di council loi mifam asina medical department na maru oiba thodang lorga tongan ba yum dagi mapam da chatliba mioi singna yum da quarantine tawduna thamba jenim samadi rims tama gi magi leiriba building sing asida matam kharagi oina isolation ward oina thamnaba rims samadi jenims ki director superintendent yauna mifam adu warep laukhre Miam na Manipur pumba total shutdown tauna ba phirep lawrak liba se lamdam masigi miam ana ayek amadi thawai kanna bani total lockdown tawbuna lamdam masida chana thakna ba amadi hiram kaya da awa mayok narakpi ai mioi ba haib se cha da thakta ba amadi laina tina kaya marom dagi sialli maram masina asigumma malem da sandorok liba Tamthiraba laina laichat asinga thokna bani haiduna lainga na lawrak pa thodang asida miam na waraba suwana matam khara khangmin na basu minister na appeal tawki Minister na makhatana hai masigaloina na April thagi oina napsagi cheng yen thokadaba do March thada yen thokna ba haiduna mari leina singda pautak pikhre loina na cheng ase lemna piba haina su lemna khre atopa mioi lak tare lom da su hairiba napsagi cheng ase pina warep log loina na card phangdaba mioi singi damakta su karamna kamdona cheng phangan ga dege haiba su makhatana mi pham phamnaga khanaraga pina bo honagani haiki Malem na sandorok liba Tamthiraba laina laichat asigi matang da laingak amadi mari leina ba singna su hana awareness piba loina na lamdam asigi miyam na lok khuba arum laihona singba Tamthiraba laina laichat asi leiramba yai haina singna ba symptom lak abadi hangduna thamliba screening tawpham singda chatlaga yengthok piu loina na doctor singka tana biu haiki laina laichat asi leire haiduna mi ama hekta sigada banati matang matam chana yenghorabadi aikhoi isa ngak thok chaba ngamgani Tamthiraba laina asidi ngak thokna ba matau karamna khut cha sengna hamgani tawgada ba amadi tawroidaba sing ado miyam na ngak na chatpiduna laina layong asidagi ngak thokna ba hotnami da si haina minister na appeal tawki aroi bada Paobilai news reader gi video bi yengbi bu khuting pu thagachari